ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯕꯥꯞꯅ ꯁꯥꯗꯨꯅ ꯏꯖꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯈꯛꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯕꯨꯡ ꯋꯥꯔꯤ ꯑꯁꯤ ꯕꯤꯕꯤꯔꯛꯄ ꯂꯪꯒꯅꯔ ꯊꯤꯌꯥꯝ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯂꯥꯏꯕꯨꯡꯗꯒꯤ ꯂꯩꯕꯧꯂꯥ ꯊꯥꯕꯒꯤ ꯂꯦꯂꯛꯂꯤꯕ ꯄꯦꯅꯥ ꯑꯃꯗꯤ ꯖꯟꯇ꯭ꯔ ꯃꯈꯣꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯁꯥꯃꯅ ꯏꯐꯥꯐꯥ ꯌꯦꯡꯕꯗ ꯑꯉꯥꯎꯕꯤ ꯃꯥꯟꯕ ꯃꯈꯩ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯦꯂꯩ ꯑꯗꯣ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯃꯈꯣꯜꯗꯤ ꯊꯣꯛꯇꯤ ꯀꯞꯆꯔꯤ ꯃꯃꯥ ꯑꯗꯨꯗꯤ ꯂꯦꯞꯇꯤ ꯂꯩꯕꯨꯡꯗꯒꯤ ꯄꯦꯅꯥ ꯑꯃꯗꯤ ꯖꯟꯇ꯭ꯔꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯍꯦꯟꯅ ꯍꯧꯔꯛꯏ ꯃꯦꯂꯩ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯑꯩꯕꯨ ꯐꯥꯔꯒꯅꯨꯋꯣ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯣ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏ ꯑꯩꯕꯨꯁꯨ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯈꯛꯇ ꯉꯥꯏꯕꯤꯔꯝꯈꯨꯋꯣ ꯑꯩꯁꯨ ꯅꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯖꯒꯣꯏ ꯁꯥꯊꯦꯛꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯔꯤꯕꯗꯣ ꯋꯥꯡꯂꯦꯟ ꯈꯖꯤꯛꯇ ꯌꯥꯎꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯒꯥꯏꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯕꯨ ꯐꯥꯅꯕꯒꯤ ꯂꯩꯔꯝꯂꯤꯕ ꯌꯨꯝꯊꯪꯅꯕꯒꯤ ꯅꯍꯥ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯥꯈ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯉꯝꯕ ꯑꯃꯥꯏꯕꯤ ꯊꯝꯕꯥꯂꯩ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯇꯩꯔꯦꯟ ꯌꯥꯎꯕ ꯑꯗꯨ ꯄꯥꯏ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯑꯣꯟ ꯈꯔ ꯁꯣꯟ ꯃꯦꯂꯩꯒꯤ ꯃꯀꯣꯛꯇ ꯈꯤꯛꯏ ꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯦꯛ ꯈꯤꯛꯄꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯤ ꯃꯦꯂꯩ ꯑꯗꯣ ꯍꯦꯂꯣ ꯒꯥꯏꯁ ꯔꯃꯤ ꯁꯔꯀꯜ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯐꯔ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ 100% ꯂꯤꯒꯦꯜ ꯑꯣꯏꯕ ꯑꯦꯞ ꯑꯃꯈꯛꯅꯤ ꯔꯃꯤ ꯁꯔꯀꯜ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯂꯥꯏ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ 1 crore ꯍꯦꯟꯅ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯕꯤꯒꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯕꯁꯨ ꯄ꯭ꯔꯥꯛꯇꯤꯁ ꯒꯦꯝ ꯃꯣꯗꯇ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯑꯦꯞ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐꯦꯁ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯏꯄꯦ ꯗꯤꯄꯣꯖꯤꯠ ꯃꯦꯊꯗꯁꯨ ꯐꯪꯒꯅꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯄꯦꯇꯤꯑꯦꯝ ꯐꯣꯟ ꯄꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯝꯅ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 2,000 ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯦꯞ ꯑꯁꯤ ꯅꯍꯥꯛꯀꯤ ꯐꯣꯟꯗ ꯍꯦꯡ ꯆꯠꯄ ꯂꯩꯇꯦ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯇ ꯂꯤꯡ ꯑꯗꯨ ꯍꯥꯞꯆꯔꯝꯕꯤ ꯃꯗꯨꯗꯒꯤ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯣ ꯑꯗꯨꯒ ꯂꯨꯄꯥ 2,000 ꯁꯣꯏꯗꯅꯃꯛꯀꯤ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯂꯒꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯔꯃꯤ ꯑꯁꯤ ꯁꯥꯟꯅꯔꯒ ꯁꯦꯜ ꯇꯥꯜꯂꯁꯤ ꯍꯥꯏꯖꯔꯤꯕ ꯑꯦꯞ ꯑꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯛꯁꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯣꯝꯅ ꯗꯥꯏꯇꯗꯤ ꯏꯁꯥꯅ ꯄꯨꯕꯤꯒꯅꯤ ꯂꯥꯏꯕꯨꯡꯗꯒꯤ ꯇꯥꯔꯝꯕ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯄꯦꯅꯥ ꯌꯥꯎꯗꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯟꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅꯤ ꯇꯥꯔꯤꯕꯁꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯂꯩꯅ ꯃꯃꯥ ꯊꯋꯥꯏ ꯋꯥꯖꯔꯕꯤ ꯑꯗꯨꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯊꯣꯏꯅꯨ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯔꯅꯨꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯄꯥꯈꯠꯂꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯍꯥ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯅꯤ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯔꯛꯄꯁꯤꯗ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯋꯥꯈꯜ ꯇꯥꯗ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯏ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯃꯃꯥ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯃꯆꯥꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯄꯁꯤꯗ ꯄꯟꯊꯥꯗꯤ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯪꯕꯨ ꯃꯦꯂꯩ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯐꯖꯅ ꯄꯣꯊꯥꯎꯁꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯂꯩꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯗ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯦꯂꯩꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯏꯅꯦ ꯍꯛꯆꯥꯡꯁꯤ ꯁꯣꯟꯊꯕꯒꯨꯝ ꯇꯧꯏ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯇꯍꯥ ꯂꯥꯛꯏ ꯃꯃꯥ ꯑꯗꯣ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯃꯆꯥꯗ ꯄꯤꯔꯝꯃꯤ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯒꯨꯔꯨ ꯍꯥꯏꯗꯨꯅ ꯆꯤꯡꯉꯒ ꯊꯛꯏ ꯊꯣꯏꯅꯨꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤ ꯍꯥꯏꯗꯣꯏꯔꯥ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯊꯝꯕꯥꯂꯩꯅ ꯇꯞꯅ ꯊꯦꯝꯖꯤꯟꯖꯔꯛꯏ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔꯁꯨ ꯂꯩꯇꯕ ꯅꯠꯇꯦꯅꯦꯍꯦ ꯂꯩꯔꯤꯕꯅꯤ ꯅꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯧꯔꯤꯅꯤ ꯂꯥꯏꯅ ꯊꯧꯖꯥꯟꯕꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯃꯁꯥꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯔꯤꯀꯣ ꯑꯃꯥꯏꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯤ ꯑꯗꯨꯒ ꯃꯦꯂꯩꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ ꯇꯥꯔꯛꯏ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯅꯥꯞꯄꯗ ꯃꯁꯥꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯔꯤꯀꯣ ꯑꯃꯥꯏꯕꯤ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯂꯨ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯂꯤ ꯊꯦꯝꯖꯤꯟꯕ ꯉꯝꯗ ꯃꯃꯥ ꯇꯍꯟꯗ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯀꯞꯆꯔꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯅ ꯂꯥꯏꯕꯨꯡꯗꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅ
tilamliba mising adusu khajik mayeng takri lairiba haibabu ahal khara amadi laigi committee gi laigi thogol tawriba isilinaw amaibi amadi pena kholladugi haraubaduda punna yauriba amaibi ado taritni amaibi mari amana laigi thoronggi laibungda laikri aduga amaibi ahum amana loisang manung aduda chak thongnaba tawri mayam pulakpa haibasisu wakhallon sanaraktaba yaudaba natti yawi aduna mahaki makha thaba oiribi ani adubo yeng tapna amaibi leimatonna asumna hairi hai laisna tanu sak ising thongibado phajina seksina thonguko nakhogi karan tawringai thum thak tabido amuk tawni ngarangsu saunadana sak ising ningthina sanadabado kauni ko hairak libadu taraduna mabu khara sengdabi wa yamna nganganbi laisna aduna khumai ho ima aikhoisu phajina thongi ngarang tabu aikhoi saiga wari tawringai kauthoktuna thumdu thakudabani adu ima numidangi sak asi aiga tanuga asum thongdawribro asigi ing tapi kari maming adubo angang thinauk la silembi se thonganbadi kari kaibagi aikhoisu nongmata lailo sinmase yawa yaidna marau leina khumlukliba paukhum madu khangladuna saitharak lami leimatona taning deko nagun khangi isa sibungni haibada ikaigo nangama yengu midi ngamnaba khotnaduna haitaba se khangaunaba tawri nangdi ba laibung thokri a laigi mangola siri hekta phamduna leiba adu leido saruk sak thongmana phatro lai committee mina ukhrabadi mami saunaba thabak tawnuko aina hairiba sinangbu nungsibagini asumna sairakpasida tumina laikhri hoi mai haida mabuk ningadi sauningmana loirabani laima tolna amuk suma khatar e tanu laisna sak adu phajina tawroko ima hoi lailo senbasi yawrukiki haina lo sangmanu adudagi laibung adomda thokri mama saklibi aduna satkrabada phatabi marau saubi ado nakalda lairibi maga lengmanabi oiribi amaibi tanu adu butana ba hari e laisnana uredana tanu tawram libado ngarang khak aina soirubagini aiko mina sumna haibasi yamna sauningi ima oiramagi pharabani natrabadi laisna iti khangadabani saure haiba khangladuna wakhallon manabi tanuna thamjila ami yareba sauranusi kaidobugino lai harauba loigadabasu numin ini khakta ngairabani adumak leiminagadabasu natti tandro manaruraga phatabi tani laisna ni yamna piendana aiko ai kaidonungda amaibi oirubano haibado hi yaurabani tanuna yareba kaigedu maina hairibano sibu oiningdana oibro laibakini kaidoragi mina targa phajade asumna thamjin biduna sak ising adu thongminari matamdi khangaudi lai harawasu nongmadugi losinkhri lai loibaga losang aduda lai seba tawruba amaibi singado mari sangnara ami marak aduda ing tapi lai silembi adu yauri phirol adu hongdoktaba makhai ising khaurangduna saku moiribadomda changai ising glass ama thaksai aduga glass adu makhuna paina sak thonglibi ani adu butana bagidamakta yamna tapna nungsiba khonjel amada haireklami lai silembina isi laisna tanu kai mathel oina tawrage ngasidi tanu adu momonokna karisu khandana khumai karigi thonglugani mayamgi thongbani lai committee na pirakpa hangamadu thongi lai silembina hoi aisu phirol honglukigi aduga sak thibadu yauragi asi hairaga thokri mana thokhibaga mabu yengnaba oina khalibe laisna na tapna aidibako masak asi yengindabana loirabani tapsa naujabiga sariba pakti ipakhe pakta khai asumna numit adugi sak isingado harau saminari waruba adu sak sabasida khasik nena tabagum tawse amaibi thagoina marak thatuna asumna hairi haukhre ngasigi ensang asidi waruba gira khangde laisna cha insang thongba yamna hai amuk nangi sire chatpa kanda hautaba oira male lairiba pena amaibi ado wa launa noi mahai sak ising sutok laduna tumpa moiriba ka aduda sangnakri amaiba amadi pena gina kamada amaibi singina kama oi yam ningthina tham mina ubada wakhallana karisu khalloi lairiba phibam maduda laisabi oiribi makhoi ahum maduri harau karisu khandana mayamna sakhibado loisin hawi amaromdana mama masa aniyado phamungaduda famduna wari tawri thoinuna ibema melai ima kari haigadabano khangdre isagi laibak asibo melaina ima karisu khanuba marai lai khoiramlaga phajani
ꯀꯩꯗꯧꯕꯒꯤ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯅꯒꯤ ꯋꯥꯈꯜꯗ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯊꯣꯔꯛꯄ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯈꯖꯤꯛꯇꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯡꯖꯩ ꯊꯣꯏꯅꯨꯅ ꯐꯔꯦꯁꯤ ꯑꯁꯤꯒꯤ ꯋꯥ ꯇꯣꯛꯂꯁꯤ ꯅꯪꯒꯤ ꯁ꯭ꯀꯨꯜꯗ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯃꯦꯂꯩꯅ ꯏꯃꯥ ꯍꯞꯇꯥ ꯑꯃꯨꯛꯀꯤ ꯃꯇꯨꯡꯗ ꯆꯠꯂꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤ ꯋꯥꯔꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅ ꯐꯩ ꯑꯇꯣꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯗꯨꯅ ꯋꯥꯔꯝꯕ ꯋꯥꯈꯜ ꯑꯗꯨ ꯊꯩꯗꯣꯛꯈ꯭ꯔꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯁꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ ꯃꯍꯧꯁꯥ ꯏꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯀꯌꯥꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯁꯨꯝꯈ꯭ꯔꯕꯗ ꯇꯥꯏꯕꯪꯒꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜꯁꯨ ꯇꯥꯈꯤꯔꯤ ꯊꯋꯥꯏ ꯄꯥꯟꯕ ꯀꯧꯖꯤꯡ ꯍꯔꯥꯎꯒꯤ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕꯁꯤ ꯏꯁꯤꯛ ꯍꯨꯜꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯛꯄꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯀꯧꯔꯤ ꯍꯥꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯂꯣꯌꯥꯂꯥꯛꯄ ꯅꯪꯕꯨ ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯔ ꯏꯄꯥꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏ ꯍꯨꯜ ꯇꯝꯂꯛꯎꯗꯣ ꯀꯧꯈꯤꯕꯗ ꯉꯥꯏꯔꯤ ꯃꯤꯀꯨꯞ ꯐꯥꯔꯤ ꯏꯕꯨꯙꯧ ꯂꯣꯌꯥꯂꯥꯛꯄ ꯑꯗꯨꯁꯨ ꯊꯨꯡꯂꯗꯨꯅ ꯃꯄꯥ ꯁꯛꯂꯕ ꯂꯥꯏꯅꯤꯡꯊꯧꯗ ꯄꯨꯅꯦꯝꯖꯗꯨꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯔꯕꯒꯦ ꯄꯟꯊꯧꯑꯣ ꯅꯨꯡꯁꯤꯗ ꯄꯥꯔꯤꯒꯤ ꯌꯋꯥ ꯇꯥꯕꯁꯤꯗꯤ ꯏꯄꯥꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗꯣ ꯌꯦꯡꯉꯨ ꯊꯧꯗꯣꯛ ꯑꯩꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯔꯛꯄ ꯉꯁꯤꯒ ꯊꯥꯅ 5ꯅꯤ ꯆꯟꯈ꯭ꯔꯤ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄꯗꯗꯤ 6ꯅꯤ ꯆꯟꯒꯤ ꯍꯥꯏꯔꯒꯅꯤꯗꯣ ꯁꯤꯡꯎ ꯂꯩꯔꯣꯏ ꯇꯪꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯤꯗꯣ ꯑꯗꯨꯅ ꯄꯥꯔꯤ ꯅꯪꯅ ꯍꯌꯦꯡ ꯏꯄꯥꯒꯤ 6ꯅꯤ ꯆꯟꯕꯁꯤꯗ ꯈꯨꯔꯤ ꯐꯥꯕ ꯏꯆꯥꯕꯨ ꯋꯥꯡꯂꯦꯟ ꯉꯟꯅ ꯌꯧꯔꯧ ꯍꯥꯏꯗꯅ ꯍꯥꯏꯔꯨꯅꯕ ꯈꯛ ꯀꯧꯕꯅꯤꯗꯣ ꯄꯟꯊꯧꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯗ ꯂꯥꯏꯅꯤꯡꯊꯧ ꯂꯣꯌꯥꯂꯥꯛꯄ ꯑꯗꯣ ꯃꯃꯣꯟ ꯃꯤꯅꯛ ꯇꯝꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯐꯒꯅꯤꯗꯣ ꯄꯟꯊꯧ ꯅꯆꯥ ꯁꯣꯏꯗꯅ ꯍꯥꯏꯖꯔꯨꯔꯤ ꯅꯆꯥ ꯑꯣꯏꯕ ꯑꯩꯅ ꯀꯔꯝꯅ ꯄꯟꯊꯧꯒꯤ ꯋꯥꯍꯩ ꯅꯥꯊꯩꯒꯅꯤꯗꯣ ꯑꯗꯨꯕꯨ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯄꯟꯊꯧ ꯍꯥꯏꯌꯨꯗꯣ ꯄꯥꯔꯤ ꯏꯆꯥꯅ ꯀꯔꯤ ꯑꯗꯨꯛ ꯍꯥꯏꯅꯤꯡꯕ ꯍꯌꯦꯡꯅ ꯀꯣꯔꯧ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯇ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯈꯨꯔꯤ ꯐꯥꯕꯕꯨ ꯀꯔꯝꯅ ꯃꯗꯣꯝ ꯀꯧꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯣꯟꯊꯧꯖꯝ ꯇꯝꯐꯥ ꯂꯩꯔꯦꯝꯕꯤ ꯑꯃꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯣꯔꯥꯔꯦꯟꯇ ꯅꯠꯇꯅ ꯆꯥꯅꯤꯡ ꯂꯩꯃꯁꯨ ꯋꯥꯡꯂꯦꯟ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯗꯅ ꯍꯥꯏꯖꯔꯝꯒꯦꯗꯣ ꯂꯥꯏꯅꯤꯡꯊꯧ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯥꯕꯗ ꯄꯟꯊꯧ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯧꯕ꯭ꯔꯨ ꯑꯗꯣ ꯄꯦꯟꯅ ꯅꯣꯛꯆꯩ ꯑꯗꯨꯒ ꯅꯨꯡꯁꯤꯗ ꯄꯥꯔꯤꯒꯤ ꯌꯋꯥ ꯇꯥꯕꯗꯤ ꯄꯟꯊꯧꯅ ꯁꯣꯏꯕꯅꯤ ꯆꯠꯂꯨ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯇꯝꯐꯥꯒꯤ ꯃꯃꯧ ꯏꯕꯦꯝꯃ ꯆꯥꯅꯤꯡ ꯂꯩꯃ ꯌꯥꯎꯅ ꯄꯥꯔꯤ ꯈꯣꯔꯤ ꯐꯥꯕꯒ ꯋꯥꯡꯂꯦꯟ ꯉꯟꯅ ꯌꯧꯔꯛꯇꯕ ꯌꯥꯗꯦ ꯃꯣꯡꯕ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯥꯡ ꯆꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯇꯝꯂꯨ ꯆꯠꯂꯨ ꯄꯟꯊꯧꯒꯤ ꯌꯋꯥ ꯇꯥꯔꯕꯗ ꯂꯥꯏꯅꯤꯡꯊꯧ ꯂꯣꯌꯥꯂꯥꯛꯄ ꯑꯗꯣ ꯃꯤꯀꯨꯞ ꯑꯃꯗ ꯄꯟꯊꯗꯦ ꯅꯝꯕꯣꯜ ꯃꯥꯏꯀꯩ ꯌꯧꯔꯛꯏ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯀꯧꯖꯔꯤ ꯍꯥ ꯄꯥꯂꯦꯝ ꯄꯥꯂꯦꯝ ꯏꯃꯥ ꯇꯝꯐꯥ ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ ꯑꯁꯨꯝꯅ ꯍꯦꯛ ꯀꯧꯕꯒ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯇꯝꯐꯥ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯕꯨꯙꯧ ꯂꯣꯌꯥꯂꯥꯛꯄꯕꯨ ꯌꯦꯡꯗꯨꯅ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯏꯆꯥꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯔꯕꯅꯣ ꯑꯁꯨꯝ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯣꯌꯥꯂꯥꯛꯄꯅ ꯅꯆꯥꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯄꯟꯊꯧꯒꯤ ꯌꯋꯥ ꯇꯨꯡ ꯏꯟꯅ ꯂꯥꯛꯆꯕꯅꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄꯟꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯌꯋꯥ ꯑꯃ ꯐꯥꯎꯕ ꯆꯤꯊꯗ ꯇꯝꯂꯔꯤ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯇꯝꯐꯥꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯤ ꯂꯥꯛꯂꯣꯏꯗꯕꯅꯣ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯦꯛꯇꯃꯛ ꯌꯧꯔꯛꯂꯒꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯏꯕꯨꯙꯧ ꯂꯣꯌꯥꯂꯥꯛꯄꯁꯨ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜ ꯄꯥꯡꯈ꯭ꯔꯤ ꯂꯥꯏꯔꯦꯝꯕꯤ ꯇꯝꯐꯥꯁꯨ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯦꯂꯩ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯜ ꯑꯗꯣꯝꯗ ꯃꯗꯣꯝ ꯀꯅꯥ ꯌꯥꯎꯗ ꯊꯣꯛꯂꯛꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯦꯂꯩꯒꯤ ꯅꯥꯄꯗꯗꯤ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯃꯈꯣꯜꯇꯅ ꯅꯤꯜꯂꯤ ꯁꯔꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏ ꯀꯌꯥꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯌꯦ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯂꯩꯔꯤ ꯀꯣꯔꯧ ꯍꯟꯕ ꯏꯄꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯄꯨꯡꯖꯥ ꯈꯔ ꯏꯇꯥꯔꯣꯏꯁꯤꯡꯒ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯨꯁꯤ ꯃꯦꯂꯩ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯍꯣꯏ ꯏꯇꯥ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯒꯦ ꯉꯥꯏꯍꯥꯛ ꯑꯗꯨꯛ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯍꯥ ꯏꯇꯥꯔꯣꯏ ꯅꯇꯥ ꯑꯩꯕꯨ ꯉꯥꯏꯔꯝꯈꯨꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯁꯒꯣꯜ ꯊꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯈꯨꯇꯨꯝꯇ ꯑꯃꯝꯕ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯟꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤ
Masana tauribasing adu khangdabana mama oibi mahakti asumak ningaidana tumhauri. Asum selakpana haujikti khulladugi lai pukri adu yauraki. Pukri mapala adu mamit ani adu senu wisan. Magi oiba sangsaramada. Melay lairam libi lairimi singadu yengduna. Ha ita nata ay laglabanina. Koraw mana thokringai jagoi satik tamba haurasi. Asi hairaga melay. Koimum lairimi singaduga maning damne jagoi satik tamba haukri. Wari asi yahanba sarugasi matang asida loisinjari. Pathok saba matamda soiki lankiba kaya yaurawasu mayamna ngakpigani. Mayambu amuka hanna khurumjari.